Matam hapu yade haiduna pakhumse school da piba amic card ozadagi mahiroisingna mullaga mai thadokre tabada yam nuaitaba thodok ama oina Council of Higher Secondary Education Manipur ko semna loba Higher Secondary Examination gi center amada matam hapu yade haiduna pakhumse sing amasung center da piba amic card sing pulap mullaga mahiroising aduna school campus manung da mai thakre Thaudok asi Kaksing District ke manung sarbada leiba wabaga Higher Secondary School da ngarang nungtil pung ama helakpa duwai da thokibane School aduda Langmaidong Higher Secondary School gi mahiroising center pe ngarangdagi kosem na loba Higher Secondary Examination hobani subject na English thoi paosingna makhatana high exam center aduda kosem gi flying squad team amasong Indigenous Youth Organization of Kanglai Pakhaina Mingthonba Mahiroi Loop Amana Center aduda adum laisinbadagi mahiroi sing adu pakhatpa tukatpana madam oiraga pakhum ibagi matam kona khidre maram aduna matam khara hapkadabani haina mahiroi khara demand tawraki adubu center adugi OC amadi mafam aduda duty tawriba singna yakhide maduna maram oiraga mahiroi singna iramba pakhumche sing aduga loina school aduda pirakpa amika sing loina mullaga lampak mayaida mai hiram masigi matangda kari Thourang logadage haiba chapsana khangdre Kuki Milton Yokkhatpagi Nscm na center da laikre maitaiga Kuki ga na hanba nagagi yummai thahanba Kuki gi homeland pinaba center gi Thourang ni IM Maiti amasung Kuki gi marakta kuthongna hanbaga loina Nagagi lamda German Tiger Road chemjilakpa amasung Ukrul district ta Nagagi yum kaya mai thabagi mathakta Nagaland da Naga Singh gi mathakta attack thabagi thawok asi Kuki state Kuki homeland gi pandam phangnabagi Thourang ni haina NSCNIM na maral sirakli Lubasigi ancestral publicity wing na thadorakpa cherol amagi paladuna agency gi pauna hai Manipur amadi Nagaland da hojik oireba phibam asi India gi Geopolitical ambition fangnabagi pandam da chatharakpani India government na Kuki singkhulai oina sijinaraga makhoi gi pandam phangnaba honari haina maral sirakli report asina suspension operation gi mingda Indiana saugatpa Kuki Milton Singh training pibaga loina khulai matik chana pahalaga malem gi miyamda mangda Kuki Singh bu victim oina uhanaba tharang lakholakli tokhaiba Kuki state Kuki homeland semba haibasi India government ki yamna maru oiba geopolitical strategy amani haina maral sirakli report asina hai malengi phambakta Indiana maru oiba military gi thodang launa bohonari pandamasi phangnabagi damakta Indo Pacific region da India gi ithil hena pibadangai fade haiba wakhalonda Kuki singbu khulai oina sijinaraga akhanaba Thourang ama lakholakpani India gi aronba Thourang asi RSS amasung masigi agency singi thawin sin matung in pakhalakpani Rim Indo Pacific Geopolitical Strategy gi maru oiba Thourang ama oina Kuki gi homeland semna bohonarakpani haiba yamna mayik sengna khangle haina su NSCNIM na palakli Naga Puruki Myoy Singbu Napak Tahanaba Thourang kaya leptana lakholakli haina paladuna report asina hai Kuki sizinaduna Poxi wa chatharaga Nagalim gi ngamkhai mache tahanaba Thourang kaya leptana lakholakli Kuki terrorist singda afaba makhlgi khulai pahanbaga loinana democracy gi mingda yumlonariba Myanmar da People's Defense Force PDF linkhatuna Kuki homeland pakthok saktohanbagi Thourang pakhalakli Kuki sing asi matam amada British na Myanmar gi Chin Hills tagi pusilaklaga Naga singna lamba tawnabada buffer oina sijinakibani refugee kangbu asibu India government na sijinaningba moongda sijinaraga Indo Naga political peace process ta akaiba thokanana bahonari Rhode Island da miyoi ani Hatkhre United States ki Rhode Island da leiba hockey arena amada thokiba nomai kapagi thodok amada miyoi ani sire amasung ahum sokle thodok aduda laikhidraba miyoi singe manungda sahi nauri binupi masa ama yauke thodok aduda nomai kaplakiba miyoi adusu masa mathanta kapsinjaduna sizake police ki report matung inadi nomai paiba miyoi aduna masagi imung manungge miyoi singda atamnana nomai kapkibani hairi thodok thokiba matam aduda school ge mairoi sing hockey sanaduna laike Takhainaba gi mamangda su Rhode Island da leiba Brown University da miyoi ani nongmaina kaptuna hatkibani MU da oza lawbagi interview da aranba tawrabra haibagi wakat lakle mari leinaba authority na miyamgi jingnaba kokhallu hainarakle Manipur gi khwaidagi wangba thakki mahai tamphamsang oiriba Manipur University gi oza lawbagi hauji chathariba interview gi proceeding khara da aranba tawrabra haibagi wakat kyamarum lakle University asigi tongan ba department singi hangdun leiriba Associate Professor amadi Professor Singh launabagi damakta mangzawnana notification thokibaga loinana sahi asigi January 3 ta notice thokuna chaliba tha asigi 12 dagi interview gi matam lepki
Asumna University asigi School of Social Science ki makhada laiba Department of Sociology ki Professor ama unreserved ki seat launabagi damakta tha asigi tarahumdagi ayuk pung tarada interview tawani haina notice tokibani hiramasi ki matangda press lakpa wakat ki matung inna Sociology Department ki oina unreserved seat Professor ama launabagi damakta screening committee na candidate ani Khangat ki haire adubu interview numit asida candidate amma masala khide madugi mota candidate adubu online ki khuthang da oina interview asi yahonana ba authority ki makedegi web link tha ki haire adubu link thari ba matam adu khuyau naman khibana candidate adu yaw khidabani haire masina maram oiraga professor ki post asigi damakta candidate ama khakta mak physical interview phangki adubu haukiba komjali singani kun manga gi October thada handaki thawdog asiga manaba moongda department asima ki professor ki post ama launaba interview gi matam leplabasu candidate amana lakpagi khudong sadaba leire haina wakalakpadagi interview adu matam kakna yethokibani haire handaki matang asida su candidate ama khakta bak lakpada Mamangge dugumna interview ay thokpagi mahutta lautunaba anaba moongda interview pangthokiba asi mari leinaba authority na leibak miyam khangna sengdok haninge haire wakad asigi matangda university ki authority da kari leibage haiba adu khangdoknaba register da telephone kyarak hana tawrabasu paikhalaktabana maram oiraga paw fauna bangamkide tungi yumbi oigadoriba mahairoi singbu takpi tambigadoriba oza lobagi thabaksing asidadi aranba minamba yauduna pangthokhaninge Loina na mari leinaba singna su hiramasida mijeng changbiduna achumba asengba adu puthokpiduna miyamda lairiba chamamnaba si kokhanabagi tangai fadaba leire Tariq Rahman bu Bangladesh ke anouba Prime Minister oina wasak laukhre seat chahum leiba Parliament ki mikhalda Bangladesh Nationalist Party BNP na seat chamaga yankhai mathoi hena fangduna mai pakhibaga loinana party asigi lusingba Tariq Rahman bu anouba Prime Minister oina wasak laukhre kumjali singani kun marida miyamgi ihau amana maram oiraga matamdugi Prime Minister Sheikh Hasina mafam dokthokraba matungda ahan boina mikhal pangthokpane Nauna Prime Minister oiraba Tariq Rahman Rekidraba hanagi Prime Minister Khaleda Ziagi machanupani sanglaba chahi 38 mapal lebakta loi thaduna leiroba matungda mahakna lusingduna handaki mikhalda BNP na chauna mai pakpa ngamkhibani Bangladesh ke anouba lengak wasak lobugi thoramda Lok Sabha gi Speaker Ong Birlana India gi mahut sinduna sarugyari yumlonaba lebak anigi marakta phaba mari thamnabagi mayek senglaba khudam utpa oina thoramasida Lok Sabha gi Speaker Sharuk Yabani haina Ministry of External Affairs ki report amana phongdorakle February 32 da pakdokhiba mifamda Tariq Rahman gi party na seat masing yamna phanguna mai pakpa ngamkhibani mamangda BNP ga satminariba Jamaat-e-Islami na Mikhal asida second largest party oinduna maru oiba opposition gi Thourang logadori Bangladesh Election Commission ki report matungina handaki Mikhal da BNP na lusingba alliance na seat Chaniga tarani thoi amasung Jamaat-e-Islami na lusingba alliance na seat humphutara taret fangki haire Wari sanabada fail oirabadi Israel na Iran gi mathakta attack tawbada Trump na support tawgadori United States amasung aruba phibam oiraba Iran gi marakta wari sanabagi thabak sathariba asi fail oirabadi Iran gi ballistic missile program gi marokta Israeli force na khud tharakpada US ki President Donald Trump na support tawgani haina phongdokre Iran gi missile infrastructure sing tugaina ba Israeli force na operation chathabada US na karamba moongda mateng pangba yagani habigi matangda US ki military amasung intelligence officials singna wa khanare masida Israeli aircraft singidamakta atiyada thaw hanbiba leba kayagi atiya saruk lana warplane painabagi ayaba lobiba yauri haina media report amada haike US ki airline oiriba Jordan Saudi Arabia amasung United Arab Emirates ki oinadi Iran gi mayokta attack tawbada makhoigi atiya saruk hangdok loi aduga Iran su atopa lebak singda attack tawnabagi khudong saba piroi haina phongdoki haukiba tang tarukta Oman gi matenga US amasung Iran gi marakta nakoinana wari sanakraba matungda hayeng amuksu Oman gi matengna Geneva da ni subar round gi mifam pangthok Kim Jong-un na sumnagi chahi 32 khakta ngairibi machanupi Kim Ju-e da lengak sasan piraba yana leire North Korea gi Supreme Leader Kim Jong-un na mahaki sumnagi chahi 32 khakta ngairibi machanupi Kim Ju-e da lebak asigi lengak sasan piraba yana leirakpana imung manunggi oiba achouba lanjau ama tholakpa yabagi hibamda leire haina South Korea gi Central Agency gi makeidagi phongdokre South Korea gi Central Agency gi National Intelligence Agency NIS ki report asigi matungina Kim
Jong Unna mahaki masanupi Kim Ju Enna chahi 13 hek surakpada North Korea gi lenga sasan mahaki makhuta sinaba warep laukibani adubu Kim Jong Un gi hek pokminaba masanupi Kim Jo Yong Su lebak asige lenga sasan mahakna paigani haiduna lakhibani report asige matungina chahi 19 surabi Kim Jong Un gi masanupi Kim Jo Yong North Korea gi khwaidigi matik mayai leba ani suba misak amani maramaduna Kim Jong Un gi masanupi Kim Jo Ena North Korea gi lengak sasan paina bohnarakpada achawba lanjau ama soidana tholakpa yai New York Post gi report amagi matungina karigumba North Korea gi khwaidigi matik mayai leba ani suba misak ama oiriba Kim Jo Yong na lebak asigi lengak sasan mahakna paigadabani amadi mangonda support tawba mi lei hairagadi akiba leitana honarakpa yai hairi BLA na Pakistan gi lami taret fakre phadok sing khusinanaba aroiba matam thakre Belos Liberation Army BLA na Operation Aerospace ani gi makhada Khuzar gi Oraksta Operation chathaduna Pakistan Army gi lami taret phakre hairi BLA gi media wing ama na oirakliba hakal na thadorakpa cherol amada Pakistan gi lami sing adu hauji organization asigi custody da leiri amasong phajinduna thamliba phadok sing khusinanaba aroiba matam su thakre BLA na faraba lami sing adu gi video sing thadorakhibaga loinana makhoi custody da leiriba Pakistan lami taret adu uniform ga loinana khuda kunduna leiba uki faraba Pakistan gi lami ama video da phongdorakpa warol amada Kumjali singani kungi October da mahak Pakistan lami da yaukibani mahakna Karachi thadoktu na mayum da lakpada BLA na fakibani haiki BLA gi kasadi da leiriba Pakistan lami aduna BLA na taliba demand singbu Pakistan lami na thabakta onthoknaba appeal tawraga loinana makhoi sing adu tekta kaidana thadorakpada mateng pangnaba suphongdoki video adu da BLA na chathakiba operation gi manungchana Pakistan lami dagi laukiba khusu khulai amasung nongwai maru kaya su uki video aduda yaukhiba BLA gi cadre sing adugi masak maming dikhangba ngamkhide nakalamaromda Punjab ki Chief Minister Mariam Nawaz Sharifna Lahore da leiba leibak kidamakta thawai kaikhraba army officer shingi imung manung singa unakre leibak adugi security personnel singna thauna fana leibak kidamakta kathokhiba kayasu CM Marizam Nawaz Sharifna ikai khomnabasu utki maki khongsar du leibak kidamakta thawai katkraba lami singam pham dai kai khomnabu na haikat lekat chutamki Balochistan da masagi mathok pangthoklingai da leikhidaba Pakistan army gi captain Muhammad Ali Qureshi gi yumda tha asigi manga da chatki